Lamdam asi tangdu lektaba poroknaba ngamnaba Peace Committee sema matamda Minister MLA kaya yaohanliba asi Forum for Restoration of Peace Manipur ki convener Ashang Kasar na pendaba phongdokhre. Wafam asi Forum for Restoration of Peace Manipur na lamdam asi tangdu lektaba poroknaba ngamnaba Union Home Minister Amit Shah amadi Assam Chief Minister da Peace Committee semnaba thangkiba wafam adugi matangda ngasi Major Khuda laiba Manipur Press Club ta pangtokhiba pawmi singa unaba duda phongdokhibani makna makata na hai Manipur da tangdu leitaba porokpa ngamnaba semba Peace Committee da lamdam asida lairiba tribe kuntramari gi miyoi amamam yahonduna CSO kaya yauduna semba pamkhibani adumapu madugi ona tainabada Peace Committee semba matamda MLA Minister kaya yahonba si laibak thibani Hojiki oriba fibam asida lengak loi singbu Peace Committee semba da yahonba haibasi matang chade makoina semba Peace Committee asida naga maitai pangal Punduna semkiba Forum for Restoration for Peace Manipur yaudrabasu lamdam asi tangdu leitana leiba ngamnaba porakpa matamda forum asina matam chuppada honagani haiba wafam sing phongdokhe. Minister Singh yauba haibadadi hojiki tansa asida moi yaubu yadeba maramdi Peace Committee asidi neutral oiba third party person oigadaba mi oineba hojiki lengak asiga atopaga yamna misunderstanding amada akhoi lan tawnaba mongda conflict leirieba adu conflict leiba mi aduna tawnariba mi aduna Peace Committee the head oirade karamaina peace puragadabano haijariba mase praja mayamna phaptabiu tawdabu hoji tawriba mayam sidi Peace oriented oibio, fun oriented oina chatpigano haibise praja da khoi thamjaninge aduna Forum for Restoration of Peace na thamjabade handak thopa Peace Committee haibado akhoi yaude haibagi na jade tawdubu akhoi khalambade masidi akhoi ki tribe khudimagi representative ama oiraga MLA sing Mantri sing yaudadana neutral oina thaba tawbada mai pakani haijabagi proposal tawkhibani adubu hojik sumaina thokhre oisnu kya phobo mai pakadara akhoi khangde makhoi ki oisnu akhoi yau Peace Committee da yaudabadu akhoi maduda important oina laude tawdubu Forum for Restoration of Peace na Manipur da normalcy lakningai kana thaba honari laktri phobo akhoi mamang da changsandana thaba tawgani